ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯃꯥꯔꯆ 17ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯕꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯀꯃꯦꯟ ꯄꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯔꯤꯌꯥꯟ ꯈꯥꯟꯒꯤ ꯃꯊꯛꯇ ꯑꯀ꯭ꯔꯨꯀꯣꯅ ꯏꯔꯦꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯝꯖꯣꯡ ꯁꯕ ꯗꯤꯕꯤꯖꯟꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯦ, ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ, ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩ ꯄꯤꯈꯠꯂꯛꯅꯕ ꯀꯥꯝꯖꯣꯡꯒꯤ ꯗꯤ.ꯑꯦꯝꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯊꯤꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯑꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯀꯥꯕꯨꯡ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 1 ꯁꯣꯛꯈ꯭ꯔꯦ꯫ ꯇꯥꯡꯈꯨꯜꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯔꯤꯡꯔꯨꯏ ꯔꯥꯝꯔꯨ ꯆꯍꯤ nimfumathoi ꯑꯃꯁꯨꯡ ꯔꯥꯏꯆꯟ ꯂꯨꯡꯂꯦꯜ ꯆꯍꯤ 24ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯣꯅꯤ ꯈꯣꯡꯁꯥꯏ ꯀꯧꯏ꯫ ꯃꯍꯥꯛ ꯃꯣꯡꯀꯣꯠ ꯁꯦꯐꯨꯗꯒꯤꯅꯤ꯫ ꯂꯦꯡꯖꯨꯝꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯥꯏꯀꯣꯜꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯥꯝꯖꯣꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯦꯜ.ꯑꯦꯟ. ꯀꯥꯁꯨꯡꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯝ ꯑꯦꯛꯇ 1959ꯒꯤ ꯃꯈꯥꯗ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯟꯊꯕ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯥꯝꯖꯣꯡꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯥꯁꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯂꯦꯛꯁꯟ ꯄꯣꯏꯟꯠꯗ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯏꯔꯥꯡ ꯊꯣꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯖꯣꯒ ꯀꯥꯎꯟꯁꯤꯜ (KZC)ꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯦꯝꯁꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯤꯁ ꯕꯤꯜꯗꯤꯡ ꯗꯥꯏꯂꯣꯒ ꯑꯁꯤꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯃꯥꯡ-ꯐꯠꯇ꯭ꯔꯕ ꯐꯤꯔꯦꯞ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ (ꯑꯦꯝꯁꯨ)ꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯀ꯭ꯂꯤꯟꯇꯤꯟ ꯃꯉꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 3 ꯁꯨꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯀꯨꯏꯅ ꯄꯨꯔꯛꯄ ꯉꯝꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯔꯣꯝ ꯄꯤ.ꯑꯥꯔ. ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯔꯨ ꯑꯣꯏꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯈꯤꯕ ꯃꯥꯔꯆ 12ꯗ ꯒꯨꯋꯥꯍꯥꯇꯤꯗ KZC ꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯦꯝꯁꯨꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯂꯝꯕꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯥꯏꯕꯗ ꯃꯤꯑꯣꯏ 63 ꯁꯤꯔꯦ, ꯀꯌꯥꯃꯔꯨꯝ ꯁꯣꯛꯂꯦ꯫ ꯈꯥ ꯊꯪꯕ ꯄꯨꯇꯨꯃꯥꯌꯣ ꯔꯤꯖꯟꯗ ꯀꯂꯝꯕꯤꯌꯥꯟ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯀꯥꯏꯕꯗ ꯃꯤꯑꯣꯏ 63 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 58 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯁꯣꯔꯁ ꯄꯜꯂꯗꯨꯅ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯀꯂꯝꯕꯤꯌꯥꯟ ꯑꯦꯔꯣꯁ꯭ꯄꯦꯁ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯔ ꯀꯥꯔꯂꯣꯁ ꯁꯤꯜꯚꯥꯅ ꯍꯥꯏ ꯄꯦꯁꯦꯟꯖꯔ 113 ꯑꯃꯁꯨꯡ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 13 ꯇꯣꯡꯕ C-130 ꯍꯔꯀꯨꯂꯤꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ꯫ ꯀꯂꯝꯕꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯨꯁꯇꯥꯚꯣ ꯄꯦꯇ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 90 ꯍꯦꯟꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯑꯦꯌꯔ ꯐꯣꯔꯁ ꯀꯃꯥꯟꯗꯔ ꯐꯔꯅꯥꯟꯗꯣ ꯁꯤꯜꯚꯥꯅꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ 113 ꯑꯃꯁꯨꯡ
ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 13 ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯦꯗ꯭ꯔꯣ ꯁꯥꯟꯆꯦꯔꯅ ꯍꯥꯏ ꯂꯣꯍꯤꯠ ꯃꯥꯔꯇꯤꯟꯅ ꯁꯥꯕ ꯍꯥꯔꯀꯨꯂꯤꯁ C-130 ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯄꯦꯔꯨꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫